Arambai Tenggol na Changshillakpa Democratic Oiba Khongjang Khudingmak da Shougatkani HAINA Youths of KHUNDRAKPAM AC President James LEISHANGTHEM na PHONGDORAKLI KHUNDRAKPAM da pangthokpa pawgi mipam amada wapam masi phongdokleduna mahakna makatan hai lamdam asigi apunbagi saktam ama sagatuna mareibak maramdam kanana bathorakiba Tenggoloi sing phajin punsinduna leibak irang thoknana basiliba asi makatana tawbigano phajin khiba Arambai Tenggol gi Tenggoloi sing condition amati yauduna thadokpiru asigumba thodok asina tungda mareibak maramdam nungsijaba nahasing thoklaktanaba makhong thudekpani haina lawfam thoi Arambai Tenggol na lamdam asigi thodok wathok kayada lawriba thodang ase aikhoi punna khangminaduna makhoibu sawapam thoi haina su mahana makatana phongdokhi ngasi maike kayada Arambai Tenggol na numit 3 gi total shutdown asi tawbagi marak asida aigoi nungsiraba Arambai Tenggol nungsibiduna support tawriba group section kwai khudimona asigumlaba ban namadi tawbu matamsida ko hingsagi tawdoksing yawhandana amadi press media da akoigi aki tuzumbu oibe aba apanba pidana asigumlaba democratic oina asigumlaba khongjang asi sanction minasi haiduna press media ai khutangda thamjage loinana akoigi hojiji oiriba manipur gi tangdu leitadrba phibam masida atuba matamda Tenggoloi sing asibu thadokduna akoigi tangdu leitaba shanti oiba puchi mahing aduda mu hanjanbiu haiduna nolokna ningsing jari loinana asigumlaba Tenggoloi sing manipur gi damakta mathwai khubak ta haptuna iramdam manipur gi kachin khoyada lojing loyada utu batu paidana tugumlaba iramdam manipur ngalakkiba Tenggoloi sing asibu asumana phajinba taragadi makhala tana iramdam manipur sida mamalaiba nungsiba tholakadaba maramdam mareiba furup majati gi damakta tabak thoram tawai kya tawnaba tholakadaba mayam adu makhung thudekpani haina lawi